Kokomina Silaga ngarang Khumal Lampakta pangthokiba Manipur People's Convention on 2 Years of Manipur Crisis hainaming thonba miyamgi mifamda miyamna mapung fana sagatuna mai pakhankhibagidama Kokomina miyamda tawbimal khangba utlakli hiramasiga mari lenana Kokomi ki IPR subcommittee ki convener Laikram Jayantara khutik biduna thadorakpa cherolaman hai ngarang pangthokiba mifam Miyam mifam aduta lamdam asige tongan ba club organization maira paibi intellectual socio-political commentator civil society ki luchingba sing amadi tongan ba furup ke mihut sing maruina tangkhul mau kabui rongmai aimol kom amade mitai pangal furup ke mihut sing na mapung fana saruk yaduna mifam adu mai pakhan khibagi dama Kokomina awang bathakta thagatli mifam adu mai pak naba hotnabada district administration Manipur police traffic police yas department fire services health services amate red cross society na lokiba thodang adu ikai khumna baut pakaloina thagatli loinana mifam adu da saruk yakhiba miyange phampham chapham ningthina sem sabada an achoba thodang lokhiba lamdamasige tent house sing thagatli loinana miyam hondok honjin tawgi achoba thodang lokhiba lamdamasige transport association sing awangba thakta thagatli miyamgi chap chaba warip sing lobada achoba ngaklo ama pikhiba mifam adugi wangangloi taramapan Kokomina tawbimal khangba utli loinana mifam aduda tongan ba donor amade contributor kayana panglakhiba mateng adugi damak thagatli amaromda irang asida laikhidraba singi mafamda maira katunai kai khumna bot pake kangla nongpok thongda pangthokiba thoram aduda miyamna mapung fana saruk yakhiba to singthaningai oiba amane awabada miyam aduna punna saruk yaminaduna tawminakhiba adu lamdamasida tungkoina tangdu laitaba hanjilaknabagi inot adu hena masak thokali miyangi mifam aduna laukhiba warep sing adu thabakta onthoknaba achetpa firip kaloina mari leinaba singda taksin gani thokli beira ngasi loisinaba lamdamasida tangdu laitaba hanjilaknaba amati achumba wayel puraknaba paikatpa yaba khongthang khudingmak paikatnaba Kokomina khongfam jetna lebli haina cherola sina makhatari